Nongyai chabukta rims amadi Jenims ki mirel sangda leiriba asiba hakchang leingakna karigi huralibano thawai mirel chatliba chahi asigi me ahumdagi haurakhiba narco terrorist ki tamthiraba lanjangda miwai kayagi punsi pikhamnakhre sikraba thawai kaya singge asiba hakchang fangdabadagi amade kuki singna losinduna mangankhiba kaya aduga asiba sing adugi hakchang panggongna mahut sinduna aroiba mathong mangam pangthokre loinana mitai gi ngasi fawba thiba khangdana amade kuki singna losinduna thamliba hakchang sing mama oibi singda sinadraba de akan ba khongjang changsilagani haina thawai mirel gi cherol amana haire thawai mirel gi ko convener pi sanahan bi debi na khuyek piduna thadorok pa cherol asina hai mangkhraba miyoi kaya gi langla langjil amata khangdana leire sanglaba tha taret helaglaba fawbada waroisin amata purakpa ngamdriba ngasi gi BJP gi laingak khallubada ikai ba fawbe lamdam sigi kanglup singbo mutkhinaba India laingak na phongna ullaba fawbada Manipur gi laingak pairibe MLA minister sing Chowkri konduna laithok pai basi makhoi pumnamak center gi hanglai oiruba amade machum charaga chowkri kolaga hinglubadugi mahaini haire ngasi mokta leiba siba fawba laingakna hural le maral kupsin ba yana ba kanada maral amuk sigadawre prajada utsairaga aikhoi masel khana halaga khunai sibu muthana bahona riba ngasi gi laingak asi leiba pamjadre pele khare tukachare ngasi mak nongyai chabukta rims amade Jenims ki mirel sangdala riba asiba chang kari gi tumina huran bano masibu laingak na tawpham thokpra tukatcha ba phawwe pumna maksina maram oiraga laingak ta thamningliba wafam de iramdam sigi nungsiraba icha kaya gi thawa yaugdraba asiba hakchang ngasi mak lam sigi mama oibi singi khutta sinno laingak na michang mikhai nai ba thawang tawba yaroi karigumba ngasi gi numita mangkhraba asiba hakchang sing aikhoida sinadraba de laingak ki mathakta lamdam sigi mama oibi singna Aroiba khongjang sangsinabagi sem saragani haina thawai mirel gi women wing gi maikaidage laingak ta khangalak le